ꯑꯁꯤꯗ Manipuri audiobook ki maikayꯗꯒꯤ tabiribasingbu taramna okjari. Manipuri class 10 gi sahitya nachomda yawba ayiba Khwairakpam Chaoba Singh hana iba Manipuri wareng Mina Kari Haikhigadage hairiba wareng asini. Wareng asi haudragi mamangda ibagi maramda samlappa kharadang thamjarabada Sri Khwairakpam Chaoba Singh ing sok 1954 da Uripok Sorbonne Thingen Imphal da poi. Mahak South Suburban College Kalikata Ona Asutos College haina kaukibada IA first year fawba tamki. Mazao ibana punsigi sinphamni Anoba Manipuri khori lolki khutmaba athoiba seirengba afaba amasung neinaroi. Mahak Anoba Manipurgi khori lolki waregi lamyanbani. Sri Khwairakpam Chaoba Singh hana iba maruoiba tarik kharadang pallabada Satra macha ing sok 1958 Kanabawa ing sok 1958 Hidam ing sok 1958 Wakhal ing sok 1958 Wakhal gi ichel ing sok 1960 Labanggalata ing sok 1960 Haidagi Lairang ing sok 1960 asina chingbani. Mahak kumay macha su irami. Mahaki kumay macha Khongjom Lal amasung Tikendrajit Phaba Kum 1998 DM College ki Freshers Meet na utki. Labanggalata Fazaba Puwari Asem Warini. Krista Kum 1995 da Manipuri khori lolgi lamda mahakna tauramliba singthaningai oiraba thabaksing asibu sakangba oina mangonda Manipuri khori rol parisatna Sahitya Ratana mingthol piki. Warengi bagi lamda chawbagi mafam chawna lay. ing sok 1950 da ayiba Khwairakpam Chaoba Singh taibangpal thadokki. Laukhatliba wareng asi mahaki wakhalgi ichel kauba warengi lairik-dagini. Haujik laubirasi wareng Mina Kari Haikhigadage. Taibang panba asida aikhoi miyoibana chatliba asi yamna angakpagi masakni. Aikoina aikoibu ining ikha tambani. Miyoibagi maning makha tamba asidi pokpadagi loinarakpani haiduna phana laujaduna-su aikhoi miyoibadi athoi ahe naina mikha pondaba yade haiba asisu achumba wani. Aina pamjaduna karigumba thabak amatang hek taujage taurakpada kanana kari ama haidrabasu pukningda itomta akiba hek poi Mina Kari Haikhigadage. Isana chajaningduna karigumba langjabada kanana kari pibirudrabasu pukningda chingnaba hek poi Mina Kari Haikhigadage. Mina setnadaba karigumba leiteng amatang hek taujage taubada kanagi mapan tangubadi natte haiba khangna pukningda ichang thauruba ngamde Mina Kari Haikhigadage. Mina taunadaba karigumba amatang isana pamjaduna natraga afabani aigi natraga leipaki phanabani haina khanjaduna taujage hek taubada pukningda kanagi thawinsin nama yaudana akiba hek poi Mina Kari Haikhigadage. Asumna Mina Kari Haikhigadage haibagi kibana aikhoina afaba thabak kaya tunghannaduna toi aduga amuksu amaromda phattaba thabak kaya taugadabadagisu marupkumna khami. Masigi maram kariro aikhoina lairik asigi mafam ataidasu khara haikhre. Miyoiba haiba sidi thawai panbani di hairaga thawai panba ataidagi makhoina tonganba magun khara lay. Thawai panba ataigumna miyoibasu masagi nungaiba masagi oijaba thidaba yate. Adu natrabadi makhoigi mathwai panba oiba adu tokpa tai. Aram khaurangbana chingba thawai panba apunbagi oiba masi miyoibasu lay. Tawigumbasung maduga loina miyoibadi ataigi phanaba atopagi kananabagi damakta masagi oijabasu amuk thadoktaba yate. Masi kadagumba thawai panbada kharadang mayol hunkibadu miyoibada mapung phana mahei yalare. Masidi kadaidagi hauri
ꯃꯤꯑꯣꯏꯕꯅ ꯑꯁꯣꯟꯕ ꯇꯥꯏꯕꯪ ꯃꯤꯅ ꯂꯥꯟꯐꯝꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯇꯦꯡꯕꯥꯡꯅꯕꯗ ꯃꯁꯥ ꯀꯟꯖꯕ ꯉꯝꯅꯕ ꯃꯥꯒꯤ ꯀꯥꯡꯕꯨ ꯄꯨꯟꯅ ꯇꯥꯕꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯍꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯕꯨ ꯑꯁꯤꯗꯒꯤ ꯃꯌꯣꯜ ꯍꯨꯟꯈꯤꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯁꯨ ꯃꯁꯥ ꯃꯔꯦꯡ ꯑꯁꯨꯝ ꯂꯣꯡꯊꯣꯔꯛꯇꯨꯅ ꯃꯄꯨꯡ ꯐꯥꯔꯕ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯔꯔꯦ꯫ ꯃꯇꯨꯡ ꯑꯁꯤꯗ ꯃꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯀꯤꯅꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯀꯤꯗꯕ ꯌꯥꯏ, ꯍꯣꯡꯕꯅ ꯆꯥꯎꯕꯕꯨ ꯊꯧꯁꯥꯗꯕꯁꯨ ꯈꯪꯗꯦ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯈꯣꯏ ꯑꯃꯃꯝꯅ ꯑꯩꯈꯣꯏ ꯑꯃꯃꯝꯕꯨ ꯀꯤꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ, ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯃꯕꯨꯗꯤ ꯀꯤꯗꯕ ꯉꯝꯗꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯗꯨꯅ ꯄꯥꯟꯕꯒꯤ ꯃꯔꯝꯗ ꯑꯀꯥꯏꯕ ꯑꯃ ꯊꯣꯛꯏ꯫ ꯑꯗꯨ ꯅꯠꯇꯅ ꯀꯩꯒꯨꯝꯅ ꯂꯥꯝꯂꯒ ꯁꯖꯤꯒꯤ ꯃꯊꯛꯇ ꯍꯦꯛ ꯆꯣꯡꯁꯤꯟ, ꯃꯃꯥꯅ ꯀꯥꯟꯅꯕ ꯃꯇꯝ ꯍꯦꯛ ꯂꯣꯏꯕꯒ ꯃꯃꯥ ꯃꯆꯥ ꯍꯦꯛ ꯈꯪꯅꯗ ꯆꯥꯕ ꯊꯛꯄꯅ ꯆꯤꯡꯕꯗ ꯃꯤꯒꯤ ꯃꯤꯅꯣꯛ ꯀꯤꯕ ꯌꯥꯎꯗꯅ ꯄꯪꯆꯥ ꯆꯥ ꯄꯪꯊꯛ ꯊꯛ ꯇꯧꯔꯕꯗꯤ ꯑꯩꯈꯣই ꯃꯤꯑꯣꯏꯕꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯨ ꯀꯗꯥꯏ ꯃꯈꯩ ꯉꯥꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯗꯦ꯫ ꯃꯁꯤꯅ ꯆꯥꯎꯈꯠꯂꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯡꯂꯨꯞ ꯑꯗꯨꯁꯨ ꯆꯥꯎꯈꯠꯂꯤ ꯍꯥꯏꯕ ꯈꯪꯅꯩ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯏꯪꯅ ꯄꯥꯟꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯋꯥꯌꯦꯜ ꯀꯥꯇꯤ ꯑꯃ ꯁꯥꯗꯨꯅ ꯊꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯦꯟꯗꯣꯛꯅꯕ ꯌꯥꯗꯦ, ꯍꯦꯛ ꯍꯦꯟꯗꯣꯛꯄꯒ ꯀꯥꯇꯤꯅ ꯆꯞꯇꯨꯅ ꯃꯥꯟꯅꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯃꯛꯅ ꯑꯩꯅ ꯄꯥꯝꯖꯗꯨꯅ ꯇꯧꯕ ꯊꯕꯛ ꯑꯗꯨ ꯑꯩꯕꯨ ꯆꯥꯅꯕ ꯈꯔꯅꯗꯤ ꯌꯥꯕꯤꯔꯝꯕꯁꯨ ꯈꯪꯗꯦ ꯍꯥꯏꯕ ꯊꯥꯖꯗꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯀꯤꯗꯕ ꯉꯝꯗꯦ꯫ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯕ ꯂꯩꯄꯥꯛꯀꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ, ꯃꯗꯨ ꯀꯥꯏꯔꯨꯔꯕꯗꯤ ꯃꯤꯃꯥꯡ ꯐꯝꯕ ꯇꯥꯔꯤ꯫ ꯃꯗꯨꯗ ꯊꯣꯏꯅ ꯀꯥꯟꯅꯐꯝ ꯈꯪꯗ꯭ꯔꯕꯁꯨ ꯂꯩꯇꯦꯡꯁꯤꯗꯕ ꯌꯥꯗꯕꯒꯨꯝ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯀꯤꯗꯕ ꯌꯥꯗ꯭ꯔꯤ꯫ ꯃꯤꯅ ꯀꯔꯤ ꯍꯥꯏꯒꯕ? ꯑꯩꯈꯣꯏꯅ ꯈꯪꯏ ꯑꯩꯅ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯕꯗ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯆꯦꯡ ꯈꯨꯌꯥ ꯑꯃꯠꯇꯁꯨ ꯄꯤꯕꯤꯔꯣꯏ꯫ ꯑꯩꯅ ꯎꯀꯨ ꯁꯦꯠꯇꯨꯅ ꯂꯩꯕꯗ ꯀꯅꯥꯅꯁꯨ ꯑꯩꯉꯣꯟꯗ ꯐꯤ ꯈꯨꯕꯥꯛ ꯑꯃ ꯄꯤꯕꯤꯔꯒꯗꯕ ꯂꯩꯇꯦ꯫ ꯇꯧꯏꯒꯨꯝꯕꯁꯨ ꯃꯗꯨ ꯈꯪꯅ ꯀꯤꯗꯕ ꯉꯝꯗꯦ꯫ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯕ? ꯃꯊꯛꯇ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯈꯜ ꯑꯁꯣꯝꯗ ꯄꯨꯔꯕꯗꯤ ꯑꯃꯔꯣꯝꯗ ꯇꯥꯔꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄ ꯉꯝꯐꯝ ꯊꯣꯛꯇ꯭ꯔꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯒꯤ ꯂꯥꯡꯗ ꯊꯨꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯃꯨꯛ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯐꯕ ꯌꯦꯡꯗꯨꯅ ꯑꯆꯨꯝꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯋꯥꯍꯩ ꯆꯥꯝꯃꯅ ꯂꯩꯁꯤ ꯂꯩꯊꯣꯟꯕꯒꯨꯝ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯇꯥꯊꯤꯕ ꯋꯥ ꯉꯥꯡꯗꯕ ꯌꯥꯗ꯭ꯔꯤ꯫ ꯃꯔꯝꯗꯤ ꯊꯥꯒꯠꯂꯨꯔꯒ ꯊꯥꯗꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯀꯤꯕ ꯑꯁꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯄꯟꯒꯤ ꯃꯁꯛꯅꯤ꯫ ꯃꯔꯝꯗꯤ ꯀꯤꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯄꯨ ꯊꯧꯅꯥ ꯐꯕ ꯋꯥꯠꯄ ꯅꯠꯇꯅ ꯑꯇꯩ ꯀꯔꯤ ꯑꯣꯏꯐꯝ ꯊꯣꯛꯄꯒꯦ? ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯁꯤꯒꯤ ꯑꯐꯕꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯑꯃꯁꯨ ꯂꯩꯔꯤ꯫ ꯐꯠꯇꯕ ꯊꯕꯛꯇꯒꯤ ꯃꯥꯌꯣꯟꯅꯕꯒꯤ ꯃꯔꯝꯗ ꯃꯤꯒꯤ ꯃꯤꯅꯣꯛ ꯀꯤꯕ ꯑꯁꯤ ꯑꯁꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯍꯤꯗꯥꯛꯀꯨꯝꯕꯅꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯐꯕ ꯊꯕꯛ ꯇꯧꯕꯗꯁꯨ ꯑꯩꯈꯣꯏꯅ ꯃꯤꯃꯥꯡ ꯐꯝꯕ ꯇꯥꯒꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯤꯕꯅ ꯊꯕꯛꯀꯤ ꯂꯝꯗ ꯇꯨꯡꯍꯟꯅꯩ꯫ ꯃꯗꯨꯒꯤ ꯑꯊꯣꯏꯕ ꯃꯔꯝꯗꯤ ꯊꯧꯅꯥ ꯐꯕ ꯅꯠꯇ꯭ꯔꯒ ꯏꯆꯪ ꯊꯧꯕ ꯋꯥꯠꯄꯅꯅꯤ꯫ ꯊꯧꯅꯥ ꯐꯕ ꯄꯨꯛꯆꯦꯜꯅ ꯂꯩꯇ꯭ꯔꯕꯗ ꯊꯕꯛꯀꯤ ꯂꯝꯗ ꯏꯆꯪ ꯊꯧꯕꯒꯤ ꯀꯥꯟꯅꯕꯁꯨ ꯈꯪꯗ꯭ꯔꯕꯗꯤ ꯃꯤ ꯑꯗꯨꯒꯤ ꯊꯕꯛꯅ ꯀꯔꯝꯅ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯐꯝ ꯊꯣꯛꯄꯒꯦ? ꯃꯩꯇꯩꯒꯤ ꯋꯥꯍꯩꯗ ꯍꯥꯏꯕꯒꯨꯝꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯄꯣꯛꯂꯤꯕ ꯃꯀꯣꯛꯇ ꯃꯁꯝ ꯍꯧꯕ ꯃꯤꯅ ꯑꯃꯨꯛ ꯂꯥꯏꯕ ꯂꯩꯇꯦ꯫ ꯃꯤ ꯄꯨꯝꯅꯃꯛ ꯑꯁꯤꯃꯛ ꯃꯥꯒꯤ ꯃꯇꯤꯛ ꯊꯣꯛꯄ ꯃꯒꯨꯟ ꯑꯃꯃꯝ ꯂꯩꯕꯅ ꯅꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯀꯤꯕꯅ ꯃꯥꯒꯤ ꯃꯒꯨꯟ ꯑꯗꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯆꯤꯡꯗ ꯁꯥꯠꯄ ꯏꯉꯦꯜꯂꯩꯅ ꯆꯤꯟꯅꯗꯅ ꯑꯃꯁꯨꯡ ꯅꯝꯕꯤꯅꯕ ꯌꯥꯎꯗꯅ ꯀꯦꯟꯈꯤꯕꯒꯨꯝꯅ ꯃꯥꯡꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯀꯨꯏꯅ ꯊꯕꯛꯀꯤ ꯂꯝꯗ ꯁꯤꯟꯅꯝꯂꯕ ꯃꯔꯝꯗꯒꯤ ꯊꯕꯛ ꯄꯥꯡꯅꯕꯒꯤ ꯑꯅꯧꯕ ꯄꯣꯠꯊꯤ ꯑꯃ ꯐꯪꯖꯔꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯤꯒꯤ ꯃꯤꯅꯣꯛ ꯀꯤꯕꯗꯒꯤ ꯑꯩꯅ ꯁꯣꯏꯗꯅ ꯀꯥꯟꯅꯔꯅꯤ ꯍꯥꯏꯅ ꯊꯥꯖꯔꯕ ꯄꯣꯠꯊꯤ ꯑꯗꯨ ꯆꯤꯟꯕꯥꯜ ꯑꯁꯤ ꯀꯥꯡꯊꯣꯛꯇꯨꯅ ꯑꯇꯣꯞꯄꯗ ꯍꯥꯏꯔꯨꯕ ꯉꯝꯗꯦ꯫ ꯃꯗꯨꯃꯛ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯊꯕꯛꯃꯛꯇ ꯑꯩꯒꯤ ꯐꯔꯕ ꯗꯣꯁ ꯌꯧꯅ ꯁꯤꯖꯤꯟꯅꯒꯗꯕ ꯀꯧꯏ꯫ ꯃꯗꯨꯅ ꯑꯩꯒꯤ ꯐꯔꯕ ꯂꯪꯖꯕ ꯑꯃꯠꯇ ꯄꯛꯇ꯭ꯔꯕ ꯄꯣꯠꯊꯤ ꯑꯗꯨ ꯃꯊꯛꯇ ꯍꯥꯏꯈꯤꯕꯒꯨꯝ ꯂꯩꯀꯪꯂꯥꯗ ꯁꯥꯠꯄ ꯀꯦꯇꯨꯀꯤꯅ ꯌꯦꯡꯕꯤꯅꯕ ꯑꯃꯁꯨꯡ ꯅꯝꯕꯤꯅꯕ ꯌꯥꯎꯗꯅ ꯑꯍꯥꯡꯕꯒꯤ ꯃꯥꯂꯪꯕꯗ ꯂꯩꯅꯝ ꯀꯠꯇꯨꯅ ꯇꯣꯛꯄꯒꯨꯝ ꯏꯁꯥꯒꯤꯁꯨ ꯀꯥꯟꯅꯗ ꯂꯩꯄꯥꯛꯀꯤꯁꯨ ꯀꯥꯟꯅꯗ
ꯑꯔꯦꯝꯕꯗ ꯃꯥꯡꯗꯨꯅ ꯇꯣꯛꯏ꯫ ꯑꯃꯔꯣꯝꯗ ꯊꯧꯅꯥ ꯐꯕ ꯃꯤꯅ ꯃꯍꯥꯛꯅ ꯐꯒꯅꯤ ꯍꯥꯏꯅ ꯅꯤꯡꯕ ꯊꯕꯛ ꯑꯗꯨ ꯇꯧꯕꯗ ꯃꯈꯣꯏꯅ ꯃꯤꯒꯤ ꯃꯤꯅꯣꯛ, ꯂꯩꯄꯥꯛꯀꯤ ꯆꯠꯅꯕꯤ, ꯋꯥꯌꯦꯜꯒꯤ ꯀꯥꯇꯤ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯌꯧꯅ ꯌꯦꯡꯕ ꯂꯩꯇꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯄꯣꯛꯄ ꯑꯁꯤ ꯊꯕꯛ ꯑꯇꯣꯞꯄ ꯑꯃ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯂꯥꯛꯄꯅꯤ, ꯃꯗꯨꯗ ꯃꯍꯩ ꯌꯥꯟꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯃꯤꯒꯤ ꯃꯤꯅꯣꯛ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯣꯏꯅ ꯈꯣꯏꯔꯥꯡꯉꯨꯕꯁꯨ ꯂꯩꯇꯦ꯫ ꯊꯕꯛ ꯄꯥꯡꯗꯅ ꯅꯥꯃꯠ ꯃꯥꯡꯈꯤꯕꯒꯤ ꯃꯤꯍꯧꯔꯕꯁꯨ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯊꯥꯖꯩ ꯖꯇꯤ-ꯖꯠꯇꯦ ꯀ꯭ꯔꯤꯇꯦꯅ ꯁꯤꯗ꯭ꯌꯇꯦ ꯀꯣꯍꯇꯔ ꯀꯪꯍꯕ꯫ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯎꯏ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯤꯅ ꯇꯧꯉꯝꯗꯕ ꯊꯕꯛ ꯄꯥꯡꯕ ꯉꯝꯈ꯭ꯔꯤꯕ, ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯗꯕ ꯑꯃꯃꯝꯇꯪ ꯐꯣꯡꯗꯣꯛꯇꯨꯅ ꯑꯃꯥꯡꯕ ꯂꯩꯇ꯭ꯔꯕ ꯃꯤꯡꯆꯠ ꯐꯪꯈ꯭ꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯤꯒꯤ ꯃꯤꯅꯣꯛ ꯀꯤꯗꯨꯅ ꯊꯕꯛꯀꯤ ꯂꯝꯗ ꯃꯥꯌꯣꯟꯅꯕ ꯌꯥꯎꯗꯦ꯫ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯆꯦꯜꯂꯤꯕ ꯔꯦꯜꯒꯥꯔꯤ, ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯕꯦꯂꯨꯟ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯍꯥꯟꯕꯗ ꯃꯤꯅꯣꯛ ꯆꯪꯗꯕ ꯀꯔꯤ ꯌꯥꯎꯕꯒꯦ? ꯃꯤꯃꯥꯡ ꯀꯌꯥ ꯐꯝꯂꯕ, ꯃꯤꯅꯣꯛꯀꯤ ꯇꯥꯁꯣꯟ ꯀꯌꯥꯅ ꯂꯦꯡꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯗ ꯃꯥꯒꯤ ꯑꯋꯣꯏꯕ ꯁꯛꯐꯝ ꯑꯗꯨ ꯎꯕ ꯐꯪꯗꯨꯅ ꯈ꯭ꯋꯥꯏꯅ ꯍꯔꯥꯎꯕꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯊꯣꯛꯇꯅ ꯀꯣꯟꯅꯔꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯁꯦꯝꯂꯛꯄ ꯂꯥꯏꯄꯣꯛꯀꯨꯝꯕꯁꯤꯡ ꯑꯗꯨꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯍꯥꯏꯕ ꯀꯤꯗꯨꯅ ꯃꯥꯌꯣꯜꯂꯝꯂꯕꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯈꯨꯗꯣꯡꯆꯥꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯝꯂꯝꯂꯣꯏꯗꯕꯅꯤ꯫ ꯏꯆꯪ ꯊꯧꯕ, ꯊꯧꯅꯥ ꯐꯕꯒ ꯄꯣꯊꯤꯒ ꯃꯔꯤ ꯊꯣꯛꯄ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯈꯟꯕ ꯑꯁꯤ ꯑꯐꯕꯅꯤ ꯍꯥꯏꯅ ꯂꯧꯅꯤꯡꯕꯁꯨ ꯌꯥꯎꯏ꯫ ꯑꯃꯔꯣꯝꯗ ꯑꯆꯨꯝꯕꯁꯨ ꯂꯩ꯫ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯄꯣꯊꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯊꯕꯛꯀꯤ ꯂꯝꯗ ꯈꯔꯗ ꯅꯠꯇꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯅꯤ꯫ ꯃꯁꯤꯕꯨ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯕꯗꯤ ꯋꯥꯍꯩꯒꯤ ꯑꯆꯨꯝ ꯆꯨꯝꯗ ꯅꯠꯇꯅ ꯊꯕꯛꯀꯤ ꯃꯔꯤꯗꯁꯨ ꯑꯀꯥꯏꯕ ꯂꯩ꯫ ꯄꯨꯛꯅꯤꯡꯅ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯄꯤ, ꯄꯣꯊꯤꯅ ꯃꯗꯨ ꯈꯨꯠꯅ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯄꯥꯡꯅꯅꯕꯒꯤ ꯄꯣꯔꯝ ꯊꯤ, ꯃꯗꯨꯗ ꯆꯪꯈꯤꯕ ꯃꯇꯝ ꯑꯗꯨ ꯊꯕꯛꯀꯤ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯀꯛꯊꯩ ꯑꯃꯁꯨꯡ ꯃꯗꯨꯗ ꯅꯠꯇꯅ ꯊꯕꯛ ꯃꯁꯛ ꯅꯥꯏꯕ ꯉꯝꯃꯤ꯫ ꯊꯕꯛꯀꯤ ꯄꯣꯔꯝ ꯍꯥꯟꯅ ꯁꯤꯜꯍꯧꯗꯅ ꯊꯕꯛ ꯈꯨꯠ ꯄꯥꯏꯔꯨꯔꯕꯗꯤ ꯊꯕꯛ ꯑꯗꯨ ꯆꯪꯈꯣꯟꯅ ꯄꯥꯡꯕ ꯉꯝꯗꯦ꯫ ꯑꯍꯟꯒꯤ ꯑꯃꯥꯡꯕꯅ ꯆꯐꯨ ꯃꯦꯅꯩ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯑꯉꯥꯡꯅ ꯊꯕꯛ ꯇꯧꯕꯗ ꯄꯣꯊꯤ ꯁꯤꯖꯤꯟꯅꯕ ꯍꯩꯅꯗꯦ꯫ ꯑꯍꯟꯅꯕꯨ ꯊꯕꯛ ꯑꯃ ꯍꯧꯗ꯭ꯔꯤꯉꯩꯗ ꯊꯕꯛ ꯑꯗꯨ ꯇꯧꯕꯗ ꯆꯪꯒꯗꯕ ꯃꯇꯝꯗꯒꯤ ꯍꯦꯟꯅ ꯄꯣꯊꯤ ꯇꯧꯕꯗ ꯃꯇꯝ ꯂꯦꯜꯂꯤ ꯑꯃꯁꯨꯡ ꯃꯗꯨꯅ ꯊꯕꯛ ꯑꯗꯨ ꯃꯤꯒꯤ ꯃꯤꯅꯣꯛ ꯆꯪꯗꯅ ꯅꯤꯡꯊꯤꯅ ꯄꯥꯡꯕ ꯉꯝꯅꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯏꯕ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯁꯤꯡꯍꯅ ꯏꯕ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯍꯥꯏꯕ ꯋꯥꯔꯦꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯦꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛ ꯈꯔꯗꯪ ꯄꯥꯖꯔꯝꯂꯕꯗ ꯏꯆꯪ ꯊꯧꯔꯨꯕ ꯍꯥꯏꯕꯗꯤ ꯊꯧꯅꯥ ꯐꯔꯨꯕ, ꯇꯨꯡꯍꯟꯅꯗꯨꯅ ꯍꯥꯏꯕꯗꯤ ꯅꯤꯡꯍꯟꯅꯗꯨꯅ, ꯇꯦꯡꯕꯥꯟꯕꯗ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ, ꯀꯤꯅꯐꯝ, ꯀꯤꯅꯕꯒꯤ ꯃꯐꯝ, ꯍꯣꯡꯕ ꯆꯥꯎꯕ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯤꯗ ꯆꯠꯅꯕ ꯅꯨꯄꯥꯒꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯈꯪꯅꯕ ꯃꯤꯡ, ꯋꯥꯌꯦꯟ ꯀꯥꯇꯤ, ꯋꯥꯌꯦꯟꯕꯗ ꯑꯆꯨꯝ ꯑꯔꯥꯟ ꯂꯦꯞꯅꯕ ꯄꯥꯝꯕꯩ, ꯔꯨꯍꯤ ꯍꯥꯏꯕꯗꯤ ꯆꯠꯅꯕꯤ, ꯃꯤꯃꯥꯡ ꯐꯪꯕ, ꯆꯣꯞꯄ, ꯇꯥꯊꯤ ꯋꯥ, ꯇꯥꯊꯤꯕ ꯋꯥ, ꯐꯠꯇꯕ ꯋꯥ, ꯁ꯭ꯋꯥꯚꯥꯕꯅꯤ ꯍꯥꯏꯕꯗꯤ ꯍꯧꯅꯁꯥꯅꯤ, ꯃꯀꯣꯛꯇ ꯃꯁꯝ ꯍꯧꯕ ꯃꯤꯅ ꯑꯃꯨꯛ ꯂꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯃꯥꯅ ꯇꯧꯕ ꯉꯝꯕ ꯑꯃꯃꯝ ꯂꯩ, ꯁꯤꯟ ꯇꯝꯂꯕ ꯍꯥꯏꯕꯗꯤ ꯃꯍꯩ ꯇꯝꯂꯕ, ꯄꯣꯊꯤ ꯍꯥꯏꯕꯗꯤ ꯊꯕꯛ ꯄꯥꯡꯕꯒꯤ ꯄꯥꯝꯕꯩ, ꯆꯤꯟꯕꯥꯟ ꯑꯁꯤ ꯀꯥꯡꯊꯣꯛꯇꯨꯅ ꯋꯥ ꯀꯥꯡꯊꯣꯛꯇꯨꯅ, ꯁꯨꯟꯒꯤ ꯃꯥꯂꯪꯗ ꯍꯥꯏꯕꯗꯤ ꯑꯍꯥꯡꯕ ꯅꯨꯡꯁꯤꯠꯇ, ꯅꯥꯃꯠ ꯃꯥꯡꯈꯤꯕ, ꯀꯥꯟꯅꯕ ꯐꯪꯈꯤꯗꯕ, ꯖꯇꯤ-ꯖꯠꯇꯦ ꯀ꯭ꯔꯤꯇꯦꯅ ꯁꯤꯗ꯭ꯌꯇꯦ ꯀꯣꯍꯇꯔ ꯗꯣꯁ ꯍꯥꯏꯕꯗꯤ ꯍꯣꯠꯅꯔꯨꯕꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ, ꯄꯣꯔꯝ ꯊꯕꯛ ꯄꯥꯡꯅꯕꯒꯤ ꯂꯝꯕꯦꯜ꯫